IPA-IPU singi IKHENGTANA YATLAMBA Manipuri Ngamkhei Kannabagi Damak Leingakna Meeyamda Khutlai Shinabagi Matam Oire HAINA political activist SAPAMCHA KANGLEIPAL na PHONGDORAKLI Manipur hauzik oirakliba fibam asiga mari lainana ngasi Manipur Press Club ta pangthokpa paugi mifam amada wafam asi phongdokladuna SAPAMCHA KANGLEIPAL na hai haukiba numit kharani asida maitegi khulnga ko volunteer amade More Town the State Force ki personnel ani thawai mangkiba du line loba yaraktre mamang thaktagi maitai haiba group asimi khapona hingba pamlaktaba amani haibasi puwari gi tangka kyana khuda moiribane hauzik thokliba lan asi yengduna leibagi matam natre yumthong khudingdagi mi amamam thoroktuna Manipur Kannabagi iho asida saruk yaminabagi matam oire mahak masamaksu chahi tarani thoirom yum thadoktuna imalebak amadi miyamgi damak kathoktuna thabak tawramkhi ngasidi Manipur gi apunbagi saktam kannaba thawai khubak ta haptuna sem saduna leire hauzik maitai furup ki miyam khongkhut punsilaga thambirano Leingakna araiba Khutlai sing Meeyamda sinaduna IPA-IPU singi IKHENGTANA YATLAMBA Manipur gi ngamkhei ngak sendaba yaraktre haina SAPAMCHA KANGLEIPAL na makhatana phongdokhi Manipur gi ngamkhei kanba pamba ichang thawba khudingmak ngasidi loin thokpiro Manipur Leingaksu magi tawbam thokpa mathokdang dudagi nathairaga chenbe yaroi Manipur gi ngamkhei kanba ibase Manipur Leingak khaki thokdang natte handaki nongma nini sidaida maitei singda landara ibagi fibam singse yenguragadi chingda law and order se amataw leitre haibaga chakmanai chingda free thadana thamaga tampakta leiriba myam jingse makong makut punjalaga thambana yaroeba aikoi Manipur gi ngamkhei kannabagi damakta ready de lei Manipur gi ngamkhei kanbase aina hanjan hanjan naijari sini IPA-IPU singi itana kalap kanjaramba duguma Manipur gi ngamkhei se ngakna nabagi damakta Manipur gi yumthong khudingi mi amamna sem saduna legadabuni aikoi chapchana training tawgadabuni aduga Manipur gi ngamkhei kangadabneba